Danengi lyric nainabagi series asida taramna oksari masi ekone nainagadruba topic asidi mamangda nainakiba adugi part 2 ni Danen 7 gi part 2 habati the little horn power apikpa masi adugi shakti asi kanano haiba asi gi maramda ekone nainamda se masi gi maramda nainaba habse amaru haisna sa maroina khoi aroiba matamda hinglebasina haiba Antichrist weba powers ekone khangdokwa mathau thai Bible degi matung na Daniel 7 gi matung na ekone masigi characteristics in ase thidokuna magi haiba sakti se kanana habse ekone discover tawse hana ekoi ishwara prathna tawse sagadalai bai pai so yam thaga sarepa na bibi bam or waikaba little whole power की शक्ति ऐसे कनानो है उसकी मरम दे पाई शो पाप चलो ना ना है ना बाइबल देखी थी तो अपना नहीं नगर तो एक मसीदा ना के संग ना खवाए संग भी जाना एक जगह हम खुद मुना हम संग भी हो बता रहे हो एक लिवेश ना खुद इंग्लिश ना हम खुद न भी हो मसी के असम से कंगो तो ना की असम बगी साइट ले पुंग बनो पानी की हम भी हो हो बते की ना लोग पावन हम संग भी हो प्रभु यीशु ख्रिस्त के निले खुरम जरे आमीन एकोइना मदुदी Daniel 7 gi verse 8 pasi mahaki haiba little whole power asida laigidaba mahaki characteristic natraga mahaki magun attribute taro humdu kha khoina naina se masigi matuina naina ru matungda na khoina irai laina haiba sakti si kanano haibse khoina khangmo ngani verse 8 ai pazarake 7 di Sabian ga ai kaje pamina ga dog ne to sabian de ai pazara roi maki sabian da haibisna Rome great and terrible beast habdi Rome mari subasa Rome adugi maki masi tara palami habni haibo masi sing aduda kari thopri se aita I consider the horns and behold there came up among them another little horn aina masi sing adugi maramda khalami Daniel khalami masi tara adugi maramda yengo adugo makoi gi maraktagi apipa masi ama tholaki before whom there were three of the first horn plucked up by the roots mahak tholopom matamda mamang da leiba masi tara adudigi masi ahum mahakna maru phutuna langtheki and behold in this horn were eyes like the eyes of man yengu haiba masi asida mi gi mamitsing manba mamitsing palami and a mouth speaking great things akanba wangang na ba machin ama palami have masini masidegi ekhoina haiba sakti asigi gun khara ekhoina yengse ahanbada masi number 1 point da masi haiba sa asi mari suba sa adudagi tholakpani haidi mari suba Rome haiba lebak sem masi tara thona khaidokhi adugi manungdagi haiba Roman gi roots leba magi mara leba Romans ki lebak adudagi masi tholakpani haiba se ekoina kaubumsi aduga masi yengse haiba se magi root leire aduga point 2 da ekoina yengse haiba apikpa masi ase masi taragi manungda thorakpane masina second point masi tara habdi haiba masi tara ase krai da lei haiba matanda hoji Europe ta leiriba Europe continent da leiriba laibak tare leiri hoji ahum amadi mangan khare adugi maram chuma tholokpa matamda ahum amma mangan gane ne masi ju characteristic ogidawni haiba atu yengchi European power ogidamni Europe laibak ti tholokpa sakti amu ogidam atopa mokom de tholokpa natte amu mathangi characteristic khangya gi damak 724 je amuk paminar si ahum suba amusung mari suba character se khangnaba 24 and the 10 horns out of this kingdom are 10 kings that shall arise haiba masi tara asidi ningthau tungda lakadaba palagadaba tholakadaba ningthau tarani and another shall rise after them makhoi masi tara asigi matungda atopa ama tholakani and he shall be diverse from the first mahakse hanba
ahanba masi sing adudagi mahangna umtom tongangani, and he shall subdue 3 kings. Mahana ningthau ahum subdue tawduna thamgani. Haidi maki makhada mana namthatuna manganduna thamkani. Haibase masina 24 ni. Masidagi ekhoina khangya madudi masidagi ekhoina point magi magun ani ama yengase ahum suba magunda haidi basa ase arose after 10 horns. Haibdi masi magi masi tara ase khaidoba. Masi tara khaidopa se 476 da pura masi khaidopa loikre. Masi ki division se longi tara thona khaidopa se legre aduna haidi basa ase 476 AD gi matungda tholokpa power ama political power ama waikadabani hai. Aduga mathangda mari suba hoje pagi diga matingna he shall be diverse from all kingdom hai. We shall be diverse from all kingdom. Another shall be diverse after them. Verse 24 da haidi basa ase kari dogem da atopa sa sing adudigi mahakse pura tongale hai. Haidi masi political power oini aduga atopa sa dagi mana kamaina tongale no haidi matamda mahakse religious powers oigni dharma gi oiba sakti su oigni haibse masini amu yangase manga suba point taruk suba point manga suba amsung taruk suba point se kone discover tongna ba verse 20 je amuk pase 20 of the 10 horns that were in his head mahaki makok ta laiba masi tara asi of the other which came up atopa masi masama laiba do and before whom 3 fell mahaki mamangda ahum tuki. Even of that horn that had eyes, hairiba masi adugi mamit palami hamni. Masi aduda mamit palami, a mouth that spake very great things. Hairiba mahaki yamna sauna wajau sauna ngamba masin palami. Shidai whose look was more stout than his fellow. Mahaki saktam ajusu mahaki marup apangsang adudagi hena Thona Paba Aduga Mapangal Kalba Oina Ui Chidegi point Equine see Manga Suba point that Sidako most of them others having his fellow Atopa Sam Masi Tara se Asidegi Mahana Hena Matona Leba Amasung Mapangan Shakti Kanba Adugumpa Leba Ama Oigini Aduga number 6 da Mahat Tolopa Matamda Aquina Aita Supagre Aita pakre paki bagi matung ina hojik paki bagi matung na mahak tholokpa matamda hanagi ningthau leiba ahum amadi mahangna maru phutuna langthekani haibneba tumna manghangini habse masina taruk suba characteristic oigini masi mayangse mathangda ikoina tare suba characteristic hojiki adudagi su ikoina yengba yai hojiki Mamangi akoina pakiba 20 duju aduga 20 ga 5 ta ju amu parake ko hojiki 20 aduda gi akoina yengse mahana mahaki mi amagumna mahaki mamit palami hai mi amagumna mahaki mamit palami amasung asobo wa ishorgi mayakta asobo wa ngami hai masina habse akoina verse 25 to ai padar kani masidadu mana ishorgi mayakta asobo wa ngami ishorgi mayakta wa ngamba habadi blasphemy habani Masi karino habi akoina horen yengsi masina takpadi hairiba sa asigi lusingba ama legini hairibase lusingba leader ama legini mahangna ishorgi mayokta thina angani masina number point 7 aduga 25 ta ai amuk pajarake yengsi padrage and he shall speak great words against the most high ingam ngamba ishorgi mayokta mana wakan ngangani habadi blasphemy ni and shall wear out the sins of the Most High. Ingam ngamba ishogi dharma semba missing atubu mahanga hatkani habi. Shogi Christian gi dharma semba mi habdi Christian sing asibu mahanga hatkani hai. Masina matangi poini and think to change times and law. Matam sing amasung wayan jathang sing mahanga hongdong na ba khangani habini. And there shall be given into his hand Maki Makuta Sinagani,
until a times and dividing of time. How many times have na? Ani dividing of time na half time have ni. Matam gi tangkhai ama hare se khudam moina matam ahum makhai ase mahaki mukta pibig ni ham. Masigi da gi ekhoni yengse ni pan suba point da. Masida pankre mahangna ishorgi sensing asibu hakin. Christian sing asigi mayokta lan tauba Christian sing bu hatpa persecuting oiba what nei bigi sakti leiba adugumba sakti amani masina ni pan suba point aduga mapan suba point da ikhoina amu yengse mapan suba point da mahang hai mahangna ishorgi wen yathang amasung matam sing ase hongdokani hem mahang hongdokhiba adugumba sakti amani mapan suba point aduga tara suba point da mahangna matam haibdi khoina thaine gi lon ni masi Daniel 4 gi 16 da paba matam da a time haibse masi ancient gi wahai ni time haibse mai di sahi haibni aduna sahi ni time amaga sahi amaga mane haiba sahi ahum makhai mahangna prithvi da sasan tawni sahi ahum makhai haibse bible gi mating nadi Nomaga prophetic the Nomaga Sahi Magamane number 1434 Ezekiel 4:6 Ekana Paba Matam Kangi Aduga Bible the Sahi Ama Habase Numit Sahunga Humfuni na Semi Aduna Hari Basase Sahi Ohumakaije Equina Sahi Ohumakaije Equina Yangba Matanda 360 Ohumamaga 190 Amaga Pundan Bamatanda Sahi listen Amaga Sani Humpu Oi Hari the Numit Lissing Amaga Sani Umpu Oi Hari the Sahi listen Amaga Sani Humpu Wagani prophecy da Adu Yangse Bible gi matuna Sahi Ama Habse Numit Sahum Humpuni na Semi Masi Equina Kangi Habina Quina Makata na Pazaro Ainati Pararo game Quina Genesis ta Equina Kange Genesis 7 gi 24 da high Ishing Isao gi Matamase Numit Samuga Yankaini ni Aduga 7 gi 11 da Amuhai a second month gi Anishuba Tagi Tratre Suba Numita Nong Taba Ishing Isao se Horaki high Adugan Masigi Ishing Isao na Lekibase Masina Amuk I Genesis 4 Haiba Matamda Aduga Haiba Matamda 7 mangi 17 day da Masi Lepki hai Madudi when a Yangba Matamda Tamangani Tamanga Asina 150 day and Tokwa Matamda 30 days pange Aduna Tama have said 30 days na high Aduna Sahi Ama have said so sai Masi Lere Matang the 723 Amupaze Matangi characteristic as a Equina Magi Magunas Equina Kundon Nagidam 723 Thus said he the fourth beast shall be the fourth kingdom upon the earth, which shall be drivers from all kingdom mayamdagi tongangani, and shall devour the whole earth, shall tread it down and break in pieces. Having a masina. Masidiki koina point ama yengba yai, hide basa asina Marishu basa having aduga Masilitan whole haidare, Masina Kedwani pretty puna makse Mahaki control makada. Tugumba Laigidaba, Sakti Amasuni, Mase, Romansina Petibida, Pumbada Panbagumna, Magi Sakti Labagumna, Ado Hari Basa Sinasu, Masi Aroiba Matam the Sakti Laigini happening. Aduga 21-22 Muk Pase, Kiam Queen Hari Basa Se, Laigini, Petibida Kiam Queen Laigini Masi, Mahana Laigidaba, timing as a Kang was a Yam Derkale, Masi Kang Wasina, Kanago Missina Hari Basakti, a Sigi, Mayokta. Tauribido, Madubu, Loina, cannot Tauribaneva, Matugumba, Tugaibido, Adudegi, Loina cannot Topa Mission, a high Basasi, Sakti, Shini Habido, Madudegi, Masigi point, Asina, Loina Lali have the Upangani, Masikam Queen and Lagini have say, a queen, Yang say, Masse 21-22 the high. I beheld in Uki that same horn made war with the saints. Ishogi Krisansing Adida Haiba Masiasina Lan Toki and prevail against them, Mokoi Bukudum Salem 22 until Kiam Queen Kudum Sangemta, the essence of days came and judgment was given to the saints of the Most High Heaven. Heidi Wayan Satardibo, the essence of deity Ipa Isho Lakriba, Mongonda Wayan Sataba Inong Isho, Aduga Magi
Christian sing adu the wine cha 30 matam adu phawa the time came that Christian possess the kingdom mamai thanga dharma chamba sing asina haibani thole ba adu phangki habne masina 22 na habigi atadi masina aroi matam phawa haiba sa ase hingani habne ishor gi mission aduna kedoba sakti pai di phawa habidi Prabhu Jisu Krishna ani shuba lak di phawa gi mamang asida mahangna laigini habni aduga haiba sa ase ke mahari sa ase karamba matanda mangni habdo maduna foreign description da amu yengase 726 amu yengse haiko but the just man shall sit beside the sathagani the shall take away his dominant maki ingam ngamba sakti haidi mahangna sasan tawba ngamba ki sakti ado lauthok bigini to consume mangan naba josan naba and to destroy it unto the end aroiba matanda masitum na mangan naba maki sasan ado lauthokani hai masina habidi aroiba matanda haiba sa asida leramba sakti prithvi bu sasan tawbi sakti ado lauthokki gani hai aduna haiba magun tarau hundoi asibu laiba adugumba prithvi da europe tagi tholakiba 17457 gi matam asigi matungda saigi matam da tholukiba christian singbu ot neiba aduga prithvi da chahi lising musani humfu hai na pan kiba hai ru matam asibu dak ejesaina khangne asigumba sakti isogi marta thina wangangba adugumba sakti adudi kanano haiba matam da isinausa poina sina yamna mek sena hai madudi roman catholic church da papacy asibu masina tai haibse mek single maramdi aikoina haijabadi masigi mission adugi maramda natte masida isogi achumba isogi mi kyamrum lei asumba khangduna in Sali Bakamrum lay, Adubu Mokogi, Lucimba Singna, Bible gi Wamada Tapi Tambiriba, Nitinium, Adu Shogi Marka Tapi Tambiriba, Adumba Aranba, Tapi Tambiba institution meam, Adugi, Mayokta Hajabani, Shinausa. Aduna Haiba Antichrist powers, the Roman Catholic Church school, Aikoina, Kane, Maki, Pena Makata Yingse, Haiba Roman history na Kamina Pramanta, Bramu Yingse, Roman Catholic Church Nataga Papacy, Holy She have say. Karamba matam da tholaki have do khone ityastagi amuk ekhoi yengmina se the church and the church's space 40 to 43 da ipazrake ida out of the ruins of the Roman Empire there gradually arose a new order of states whose central point was the papacy hadi Roman gi samraj asina laikha takiba atudagi takibadagi no makhal gi laingak ama the state ama laibak ama tamna tholaki mahaki maroi ba point di kaino indi sidai ka papel sini adi maroi badi kona Catholic Church or therefore inevitably maramadana shoi dana resulted a position not only new anova position ama puthok sutoi dana tholakpa da natana but very different from the former han mamang da lairenba maki Langak sing adu degi tongan ba ama mang thola I happen. Amuk yengse Levitian page 457 da. If a man consider the origin of this great ecclesiastical dominant, church ki oiba sasan tawbagi sakti asigi horok kamaina horoki ki have to gi maram da ikoina khantha dune yenglaba matam dadi he will easily perceive that mang iralaina khangani the papacy is none other than the cause of the disease Roman Empire. Hadi Shikraba Roman Empire asidagi tholopa bhut amani have se khangani hame. Khangani sitting crown on the crab thereof. Hadi ba ma asigi mong phamda phamduna ko lukhup habliba adugumba sakti amani have se khone khangani. Masigi quotation history gi historian sing asidagi ekhone khangai haiba Roman Catholic Church ase Rome Samaj na tu kraba matungda maki tara thona khaidu over matungda masi tholai habse masi irai laina ekhoina taksare aduga mahangna maki dominant kyam far oige kyam pak sauge habdu ekhoina mujeng se makhoi degi quote tawjarake sida ekhoina quote ki lyric aside makha yengjarwa yam pararoi we define the Holy Apostolic See and the Roman Pontiff holds the primacy over the whole world. Masina have the Roman Pontiff hasina over sina prithvi punamase
asigi matakta mahangna pali haina hai aduna hausichu Roman Catholic Church habse piti mapang khudingda lei magi ithilse prithibi leiba khudimukta phauduna leiriba adugumba sakti amani mathangda mahangna ishogi mahakta karamna thina ngamkhige habse yengse aikoina blasphemy habse karino ai masigi maramdadi yam pazararoge nakoina detail oina akoina pazara agi Revelation 13 gi ahan basa mark of the beast hari ba agi video series atona koina yengbiu matidagi phajana bhag tagni aduna blasphemy habse John 10 gi 30 to 33 da akoina paba matanda khangi madudi kanagumba mi amana haidi makoina Jews na Jesus Christ bunungna tharaga hatke toromi adu matamda Jesus na koina ibu karigida manungna thadoina hangba matamda makoina khumgi nahak na mi amo oina ishoni haije bagi damaktani oi Jesus ti ishoni adu ma blasphemy di taude adu masina ta ibidi blasphemy habse keno daibang miyoiba amana ai ishoni haije bise masi blasphemy ni ani suba point da Luke 5 ki 2021 da sunna amuk hai Hengko, ya makoina Jesus pu maran sebni masigi matung nadi kanaguma taibang miyoiba papi amana aikoi miyoiba aikoi ki pap sing ase ishona copy ba ngambagum na mahang copy mahana pa copy de gadi aikoi ki pa copy mahana aikoi bu sarga da pon ba ngami ana asmaina claim tawjabaje masibu blasphemy haina khangne asmai tawdana Roman Catholic ki luchingba po na su mahak ishoni hajai mi sina copy ba ngamba pa ko do mahana copy ba ngami mi amagi sarga satpa norok chatpa habi ki laiba ka se mahang le pi hai adu bi sinau sang mahak nang ai ka chamane he is a sinner mahak papini mana to ba pap sing do punin hongdraga ti mahak ishona norok ki lambi da changbi ga dam adu gumba papi amana ai ishoni haraga ai khoi bu arang ko pi ba ngam habse maside ge na sawpa ishogi ma ngangba aso bo walite masi ai na quotation ani khak pajage hena detail gi damuna khoina ai gi video gi description da ko masi gi sermon singa che loina aina hapjabani maduda na khoina full detail adu yingbiu masida aina hake probio 13 na mark encyclical ta asumna hai we hold upon this are the place of God Almighty aikoina prithivi asida number ishogi mafam ado aikoina kalli aikoina pai habi amuk sidam yengse Catholic National July 1895 hariba magazine asida josune the Pope is not only the representative of Jesus Christ Pope habise Prabhu Jesus Christ gi mahusin bami ama oibatan natana but he is Jesus Christ himself hidden under the veil of flesh mahak masamakse ekogi sadongi kogi haksangi parda marumda lotliba Prabhu Jesus Christ aduni hai aduna masina takpadi Pope mahangna ishoni haijai habse masineba masi lere aduga akhoi papsu mana copy habsini masi ma lere asmai tokdana mahana blasphemy habse ili aduga mathangda akhoi nga sai habigi matuna he shall 725 ki matuna he shall wear out the sense of the most high mahana Christian sing hatkeni habi aduna mahana pamba matamda 5 parenjeng minasi 530 atik na 1798 po sahi lising mo sani ga humpu sana panki haidiba pamba matam asida mahaki tapi tambiri base masigi magta leiba missing Bible habse kanamta na takpi tambiba yate masi English loan da su pabe yate migi Latin loan natraga mokoi Greek loan da iramba adugi matung ina ko mokoina artha do mokoina hatong ni momong da hantoga mokoina palami asuma takpi ba missing mokoina takpi tambiba digi wang da leiba missing ase mokoina tumna hati reformer sing John Hus Jerome Tindley na singba lusingba kya bu hinna mai thadun hatkini mokoina hatki ba Christian gi masing je 100 million ko adudagi hen hatami first world war second world da hat Christian masing ei makoini eli sinausa Christian ani Christian church amana Christian singbo hatpa haibse masi kwali ki tam thibani masini simna hatki aikoina mu mathang de yengsi 725 ta haibi matuna he will think to change times and law mahana matam amusung ishogi wain da thangase hongdokani ana hai masidagi aina pasarake moidagi quote kharani quote asi krai dagi lophokono have to den koine detail jango quote adu pasarake the Pope has power to change times to abrogate laws Pope haibasina matam hongdona ba amusung wayan ja thongching ase muthatpa manghandaba sakti lei
to dispense with all things. Even the precepts of Christ. Prabhu Jesu Christ ki poktaksing asibuju mahang mangan bangami hai. Kui dana akhona khabar dagi phangye madudi Lord's Prayer asisu Pope Francis na kui dana hongthoki balai. Masi blasphemy ki thabangni ko isinawsa. Aduga amuk sida hai Promta Biblioteca adugi title da papa hai da suna hai. Masi gi detail yengiro. The Pope can modify divine law. Ishogi yathang tara Exodus 20 ki 2 to 17 da phangliba ishogi yathang tara ase mahangna samdong bamongda samdok pangami hai. Masi gi matung ina mahangna hongdokhrabni. Ishogi yathang tara ase chumano hongtoki ani suba yathang lai mutila pa yade habdo mahangna lakthokhraga tara suba yathang ko adu ani thongna haidi nangna jimbo nabigi nupi bukalo oidabani habisina 9 suba yathang do oihale aduga tara subana nangi lo nabigi lanthung kalakanu haina asmai tawdana 10 commandments se mokoi Catholic ki catechism da ko mokoi catechism da hongdoktuna iduna lei sinawsa aduga mangna saukiba khwaidigi tamthiba thabak amadi karina kanda ishogi sabanu me se 7 day dagi first day of the week nomajin mita hongdokibse mahaki thaboni masigi maramda hena detail khangi haragadi aina Catholicism amsung Protestant singna sabat ki asumbagi maramda kari ngange habiki video series adona khone yengbio madude hena detail phangani ai masidagi koram tang pajarke Peter Gearman na the Convert Catechism of Catholic Doctrine page 50 da asumna hai adudagi kotau jarapuni which day is the Sabbath day shogi pathaban mise kari numino answer the Saturday is the Sabbath day thangja numina asangbo pathaba numini why do we observe Sunday instead of Sabbath adudi Sabbath ki mohota ekoina nomajin numit asenga ese kari no koina mu pakhum pire we observe Sunday instead of Saturday ki mohota ekoina nomajin ngai because maramdi the Catholic Church in the Council of Laodicea 336 AD transferred the solemnity from Saturday to Sunday aduna Catholic Church na Laodicea gi mifam 336 AD da shogi pathaba numit ase Saturday dagi Sabbath habidi nomajin numita Catholic gi Sabbath habidi nomajin numita onthoki bani na hai mokoina Sabbath se onthoki bani aduna petribi da laiba Christian denomination khudimana mase accept 7 day Adventist na tana atai ayambo church ga china nomajin numita kurumdana lairi sinaw sa otherwise Sabbath nga pa church kharabu si lairi adugo ayamba denomination singna asuna ngakuna lai habse ekoina kaugumse mathangda khone yengje kamai tawdana Roman Catholic Church se shangat khibage mana kamai na kyam kunna pan khibji habi maramde yengse ekoina danan 7 gi ai ta khoina 7 gi ai ta khoina pabda khangya madadi mana tholakpa matamda ahamba masi tara adugi manungdagi ahum ama mahana maru phuna muthakkeni hai haiba masi sing adu karino haiba matamda khoina ichi ahamba de heralai bandel samsung astrogoni haiba sakti ahum mase Roman Catholic Church ke mukhojo Christian adubu Arian Christian mukhoje Roman Catholic Church ki tapi tambiba adugi mayokta mukhoina leirame aduna haiba sakti asina Roman Catholic Church ki dominion haidi mai sasanje shamakko matana mukhoina ayat pa thim pirami smai tawdana mukhoje heralai habsina 493 AD da masi Rome dagi marufu thakki aduga Justina ne amu Bandal lives na 534 AD da Rome dagi marupanga kana Rome habdi Europe dagi marupanga muthakirame adugo Austria habdi aroiba matanda 538 ka matanda Italy dagi Rome dagi masiji marupanga Justina na magila mechina masi maithiba piri ka marupanga muthakirame adugo 538 da Justina na lawi kaidoba Pope habsina kaidoba koina prithibigi mother church ki musingba oye haina mangonda sakti sinaki asumai tawdana hairiba Roman Catholic na 538 ki panba hoki masi chumbra lanbra have the koina history dagi ko emu yengi history dagi court ani kha koina yengna se masi krai dagi lok thokno have the koina ai description asida yengiro Basileus ascended the papal chair 538 AD under the military protection of Belisarius aduna Justinangi generani magi general asigi protection makada Pope Basileus haiba asina mahana papal ki chair ase
aduna koina papacy gi chair ase mahangna phamka khi ham ahan ba maki supremacy gi papen supremacy gi ahan ba po baido mahangna oi khi asi mamang do hoi pop ti nyam le adu bu masini masilare adigi mathang da amu mathangi quotation is the amu yeng biro masida mu birth year enter Rome on the 10th of February 1798 hadi Napoleon gi general birth year is na February 10 1798 ta Vatican City de sange proclaim a republic hani mahana ning tamme haina mahana lauthe hadi matam sida Napoleon na Europe se punsan ngai honabni aduna magi makta leibesing adigi makta mahana lan thobani adu matanda papi seju maju state amo oibana kingdom amo oibana mahapusu khudum chalibani da half of Europe thought that Napoleon's veto would be adu Europe tangkhayam se magi veto oigina na khalamni that with the Pope the papacy was dead asmai to dana papacy siki aduna Pope Pius VI to koina February 10 1798 pharaga mana pukirami aduga France ki balance haiba mufum du exal tharami haiba mufum adu da siki maduna 1798 aduna 538 gi ma lingkhat kare establish tawre aduga 1798 sabchana sahi lising amuga saniga kumpo je sabchana prithvi da panki masi ityasna saki oirabani amu ekhoina aroi buda sangchalase high level little whole power asigi marai bakari oigini haibase ekhoina mu jengse Daniel 7 gi 11 amusung 26 da ekhoina pala dikangani 11 da hai I beheld I know uki then because of the voice of the great words with the horns back I diba masi masasina ngang ba so wansing asina maram moiduna I beheld I know moki even till the beast was slain I diba masi masa asibu hapudo man uki and my vision da and his body destroyed ma se ma khachang asisu mangan tan gi given to the burning flame maida saki hamni norokta haidi sasi gi marai boti ketoba norokta satkani habse masini aduga verse 26 ajo koina pagane mase to consume and to destroy it unto the end habse usmai to dana papacy amusuma khasami nerba missing marai ba se norokto maina tumna satuna ishona prabhu jisu krishna lakpa matamda masi mangan gini habne seven plague na hidaga the revelation 16 gi seven plague adusu haiba siga mari leinaba matamdani habi si yengse aduga karamba matamda investigative judgment ase thoi habse masida aikhoina amu yengase revelation sorry Daniel 7 gi koina 9 10 da aikhoina amu yengse ko masida hai danena aina urami I beheld in the thrones were cast down singasan sing adu thamami and the ancients of day did sit ancients of day hadi ipa ishona phamami whose garment was white as snow maki pijon adu ungum nangalomi duga and the hair of his head like the pure wool maki makoki masam aduna angu basamtu no arami his throne was like the fairy flame maki singal sando asakma mai yamna tamthina sakpo mai no arami his will as the burning fire maki sakasing adusu mai ne sakpo no arami a fairy fiery stream issue and came from before him maki mamagi maigi sing isialama sentharami thousands ministers unto him lising among the sebatorami 10,000 times 10,000 stood before him lising tara na khujing oiduna maki mamang de lepami the judgment was said bisar adu satharami and the books were open like lising adu hangto ami haisida masina haibigi matung nadi kedoba ishorgi haiba little hole gi matam asida ishorgi kedoba singasan ase ishorgi wayan begi thabak ase masi chathai wayan ba asida like sing adugi mapana wayan gini habse masida laire ai masi maramda am detail sala roge aina aigi first angel message to adu desunu koina masi maramda khitang yorokani masine ade mathangda ikoina amu jengse ado haiba wain chathaba chi karamba matamda sathagi haba matamda investigative judgment je 1260 haidi papal supremacy je mahakna maki matam loiba matam aduda koina sathabani habje masine 1314 da amu engse I saw in the night vision behold one like the son of man came with the ancients of day and they brought him near before him aina mi ki masanupa manba ama lakirami hadi ipa ishorgi manakta mi ki masanupa adu prabhu jisu krishna ne mahaki mama ipa ishorgi mama purami
aduga there was given him dominion mangonda sasan tobagi sakti pirami and glory matik mangan a kingdom ningthau leibama that all people nation language should serve him pithidir leiba jatsing dharm lon ngang basing na maku seva tobani. His dominion is an everlasting dominion. Maki sasan nasidi loiba naide we shall not pass away masidi man kiroi, and his kingdom that which shall not be destroyed. Maki ningthau leiba asi sumang mangoi aduna haiba investigative judgment je loiraba matungda while loiraba matungda haiba investigative judgment kana kana na sarga sakani kana kana na sarga salo habi ware to lep kharani lep pabi matung ina masi loiraba matungda mahana ipai shora gi mahana maki ningthau leiba pangani habi New Jerusalem Revelation 21:22 da describe to ribadu mahana pangani adu gi matungda mahana ani shuba lakani labu matungda asmaina haiba se haiba leiba che sensing da mu bibigani haiba sine masine hariba masiki judgment ase Prabhu Jisu Krishna ani shuba lakting ni mamangda masi tawgani habsin 26-27 da paraju ekhoina khange judgment shall sit when chathagani that shall take away his dominion masai pagare hariba return hold gi maki sasan tawgi sakti da lokini mahapu aroibada maina saktuna mahan khini 27 aduga 27 da jo maki kingdom ai pararoi gi maki kingdom amasung maki sasan asidi amna sawi hengo sarga gi makha da legini aduga mamai thangda ngam ba ishor gi christian sing aduda sen sing aduda maki ningthau leiba ase pigini hamni maki ningthau leiba ki lomba nairoi hamni adana makoina mahapu krista adubu seba tawgani habsi sinausa ekoina hojik pakraba asidagi ekoina kangne madudi hariba little whole power ase masi mangalaba matungda mamai thangda ishorgi missing aduna sargada koina krista gi lomban haidaba ninthaleba ado phangane Daniel chapter 2 da su nung tare haiba nung duna prithibi sin bathungna leikibale singjaw mo ore hamni maduna Christ ki kingdom ni masida su oro ngam latanda aprithibi pulam asibu joy tawdana palawgadabdi ishorgi ni dharma semba missing aduni sinausa ekhoju adugumba adugi maning da sangi harigadi ekhoi haiba Shona Hypersing inci Haiba Antichrist power Siki Matung Induna Sakumse Maduki Mota Equina Bible na Hybe Matung Nako Masi Bible Sina Hybe Matuna Bible the Bible na interpret the Wadane Mikanatan interpret the Wedone Pastor na theology na Revelant na Makoina bishops in Haidons Bible Masigo on the Tina with the interpret the ribs Equina low with me Bible the Bible Masana interpret the Jedami has Equina Masi Matung Sanjay Equina Taze I video se taraga na koina asumba da so ina khangni habse na koina asumba je loksan view hai asumba je na koi kerolika da lebe is now the share to view koina prithibi loiga da matam se yamna na kharab ne ti tholi ba thodo wa tho lai ba myam asi de ge koina thongjin da lai re habse ne aduna hai ba sakti asina ikhu nam thak to go da bu adu de ge koina kan thoksan ngai gi da mo bible nainaduna more in a Daniel Revelation gi lai sing ase koina nainaduna mission khangduna asumba je sandokna le shi habse Tabi bam yam de shono boti boshno pathna tawse sagada lai be pai shon yam thagasare masigi sabani mit asi da ikoina masigi nomit asi da ipa ikoina koina little hole gi maram da ikoina ne khra ko kuding monana kahon bigan ipai shon asumba khang khra china khadinga mara ta kan asumba sigi matung satun satun ban ba ko henbiu Prabhu Jisu Krista in the Amen.